ꯑꯩꯅ ꯈꯟꯕꯅ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗꯒ ꯇꯨꯝꯃꯤꯀꯥꯟꯗꯒ ꯃꯁꯝ ꯃꯀꯣꯏꯒ ꯀꯛꯄꯁꯦ ꯐꯠꯇꯦꯒ ꯍꯥꯏꯅꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯁꯝ ꯃꯀꯣꯏꯁꯦ ꯅꯨꯡꯗꯥꯡꯗ ꯀꯛꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯀꯛꯀꯦꯁꯦ ꯈꯜꯂꯁꯨ ꯀꯛꯅꯤꯡꯗꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯐꯥꯔꯝꯗ ꯄꯥꯛ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯅꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯉꯁꯤꯁꯦ ꯌꯦꯡꯉꯁꯤ ꯑꯩ ꯌꯥꯝꯗꯤ ꯄꯥꯈꯠꯂꯦ ꯑꯩ ꯃꯤꯍꯨꯟꯁꯦ ꯌꯥꯝ ꯆꯣꯡꯉꯦ ꯀꯔꯝꯗꯩꯅ ꯅꯨꯡꯉꯥꯏꯅꯤ ꯇꯥꯔꯗꯤ ꯃꯥꯏ ꯃꯈꯣꯏꯁꯦ ꯐꯥꯟꯗꯣꯏꯅꯤ ꯉꯁꯤ ꯑꯩꯅ ꯇꯨꯝꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯤꯒꯤꯁꯦ ꯃꯈꯣꯟꯁꯦ ꯍꯧꯕꯅꯤꯅ ꯃꯈꯣꯟꯁꯤꯗ ꯑꯃꯨꯛꯁꯦ ꯑꯉꯥꯡ ꯃꯥꯁꯦ ꯑꯃꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯈꯜꯂꯤꯁꯦ ꯑꯉꯥꯡꯁꯨ ꯀꯞꯁꯤꯜꯂꯛꯑꯦ ꯇꯨꯝꯈ꯭ꯔꯗꯤ ꯄꯥꯛꯅ ꯇꯥꯗꯕꯅꯦꯕꯀꯣ ꯑꯩꯁꯦ ꯄꯥꯈꯠꯂ ꯌꯥꯗ꯭ꯔꯦ 비디오 나면 떨만해 신우지. 야. 진짜 이상하네. 바깥에 돼. 빌어 깎게 보잖아. 나 아니 박이원 하라. 빌어자. 빌어. 어디도. 어디. 나 아이폰 때 아이폰 레로. 아이폰 레는 뭐 가고. 그래. 이런 사원이 어떻게 하냐. 아니 비디오를 갖고 와 진짜 비디오. iPhone पे वो हम है ना डबरा कोई जा हाँ नहीं तुम्हें आने का